Kuki sing naga no PM fukiba. Lal hai satrabi fatanung da thlok piye heba. Naga no PM bu ma ki hek maram dam na kuki sing na moles toba madi furak pa hai besi tarayna log de hena. Fudhul naga zone action committee na phongdorak pa loinana akan mamon yaning da buapum thamnakli. Kuki sing na sathrak liba ka hen ma thawong smangak pi bang hamloi da ba thawong ni haina paladuna naga no PM na masagi maram dam da yum sana ba yum pham thon bada Furak pagi mathakta moles tarak pa sinaga furpu usita bane madi karisu leitana khan bane hai boga pham thamnaduna matam pumada leminari ba ekhoi khudingmak ama to enu nungsi sanana leminana ba hai ba wafam sigi wangbada kuki sin atmak thabak tawduna leidi hai ba wafam committee asina thadorak pa sirol asina phongdorakni thawdo sigi matangda madi leina ba authority singna sena ba singki mathakta akan ba action lakhut kadabani haina khapaladuna pung nifu ni pan phawgi manungda lamsat kam ka hen wa thabak sing tawkibak Kuki sing na sok tu na lariba no PM ni naga miyam da lale hai na idu na pirakadabani hai bu wapam thamnakli kari guma committee na thamli bu wapam si thabak to onthok ta ba thogla badi madura tholak pa apapa ta khudi ma kuki lu sing na puga da bani hai bu wapam committee na thadorak pa sol sina su phongdorakli Manipur top channel gi maikei gi Aroibi ipau sing myam na thamjari ahanbar oyok sing digi CAPF laukthok loi haina government na thajaba pibidi gi khunja sing na ihing yarek tuna sangsilamba khongjang handokre security movement gi damak lambi semba hokre haina report tawri Committee on Tribal Unity Kotu gi pressure da Imphal East gi oyok sing da labor Central Armed Police Forcing laukthok yaroi haina yang pokpi thamna pokpi amasum santi khongbal yauna manak nakpada leiba khul sing ngarang digi hona uyok sing khong da hing yarek tuna khongjang jangsilam badu sarkar gi meke digi mafam adu digi CAPF ki kangbu sing laukthok pi wafam leiti haina thajaba pirak padigi handokre loinana uyok sing khong digi CAPF na leiriba mafam adu fawa security movement da hena nungai JCB sijina duna lambi semba okre Thawdok thopam digi phangba paw gi matung inadi kotu gi pressure da kuki sing na hana bunker saduna leirambadigi takthokraba matung mafam aduna leiriba BSF amasung CRPF ki kangbu sing adu kangpokpi da leiriba chamaga taragani thoi CRPF ki battalion gi kangbu na mut chilagani haina phongdokhiba adugi mayokta ngarang ayuktagi hauna yang pokpi thamna pokpi sana sabi santi khongwal amasum masigi akoibida leiriba khul singi mera paibi amasum khunja sing yauna miyamna dustbin makhongaina khangnariba sangram singjinda seminar khanduna ahing yarek tuna khongjang sangki khongjang manungda sarkar gi maikei digi mafam adura leiriba BSF amasum CRPF ki kangbu adu atopada mut sindokpi wapam amata leiti Uyok singkhong digi Central Armed Police Force ki kangbu singai badi BSF amasum CRPF na bunker sadunu leiriba lambi sembagi thaba ngasi nungthil pung ama phawbagi manungda horagan henesu thajaba birakhi adubu nungthil pung ani helaba phawba laktabadagi miyamgi wakhal sarangnaba kya lekhi adumapu nungthil pung ani makhai khra helakpada lambi sembada sijinaga da bujisibi lakbaga loinana khudaktagi singkhong dagi uyok singthakda leiriba CAPF ki bunker adu yauna lambi semba hokibadigi miyamgi khongjang adu handoki press na phongba pawgi matung inadi sarkar gi maikei digi nungthulpung ama nangnaba lambi semnaba JCB tharaklabasu paw phawnaba watpadigi yang pokpi lambi gi murai lamkhai da leiba army gi maikei digi kuina detain tawdun thamki adubu JCB du uyok singkhong digi singdola leiba CAPF ki bunker adu yauna security movement da hena nungaina ba lambi semnaba ni haina khangalaba matung da JCB du thatoki loinana nungthulpung ani ga minute ni phurom tabada singkhong da yoroktuna khudaktagi lambi sembauki Uyok singi singdola Central Armed Police Force sing hojik deploy tawrabasu gari satok sing tawba yaba lambi amata leitabana hanadi CAPF ki kangbu sing adu singkhong na gari khamlaga khong na makhoi ki bunker yona satok sin tawbana khudong sadaba kya mayukna tuna lakhibani maru oina makhoi gi chana thaknaba mati atei atokpa mathauta polam sing puthok pusin tawbu khudong sadaba kya mayukna tuna lakhibani masina mapum adu deploy tawriba CAPF sing adu emergency yorakpada khudong sa ruidaba kya adu yenglaga yang pokpi amasum thamna pokpi yauna manak nakpa khulgi khunja sing amasum mera paibi singna tangai phadan oyok singkhong dagina CAPF sing aduna leiriba mafam adu yauna lambi semgadabani haina demand tawduna lakhibani miyamna talibu demand sing adu sarkar gi maikei digi thabak oina onthorapagi damakta ngarang digi hauna singkhong da hingerek tuna khongjang jangsilakibadu numida waram pung marirom tarakpadagi handokre loinana demand sing adu thabak oina onthokna bo hona bada mapung oiba daita lawduna question chenduna khonakhiba lamlai kendragi MLA ibom sabusu kunja sing maikei digi thagat phongdoki adumainama demand sing thabak to onthokle haiduna hingerek bagi khongjang handoklabusu hanagi matawgumna mera paibi sing amasum lamlai village volunteer force kangbu singna
rotation naina duty tawbagi thabakti ahongba leiroi haina phongdoraki amaromdana Kukizau Council na Governor Taram Okre, Kukizau Council ki Mekedi ki Manipur ki Anouba Governor Ajay Kumar Bala na January 3 Chusampur lakpada DC Chusampur ki Conference Hall Taram Oki. Thauramadu Bharat Sarkar na Senior Most Officer amabu Manipur ki Governor oina hablakpada thagat papongki. Loinana Kukizau Community ki Mekedi ki Memorandum amasu Governor da pishinki. Memorandum madura Sarkar na buffer zone ngakna sanhana ba wapam phongdok paga loinana District Police ki jurisdiction nauna demarcation tawba tangai fadri. Neutral oiba Central Security Force state asida deploy tawbiyu haiba wapam sing takshinki. Governor ga unaba adura thuklibu wathok asigi waroisin ko na purakpa yai. Ahanbada santi hana lehengadabane haiba wapam Howdoraki, Madura Kukizau Council gi Mekedi, Kukizau Miam gi political platform amoina, Bharat Sarkar ga su group singa political talk Khongjal Yangsil Handuna, Kukizau Miam gi over separate administration nataga union territory legislature gi Shakti Laiba ama Indian Constitution gi article 239 clause A gi makhada pibana state asida santi hanjilangna gi Khongjal Yangsil Hangeni haibu wapam thamki. Madura governor gi Mekedi state ki law and order ngakpada central government neutral oina thabak tawgani haiba thajaba piki. Madura Kukizau Council gi Mekedi gi buffer zone ikai khumnaraba matam khaktada law and order gi phibam phagatkani haiba wapam khanganki. Amaromda district administration Chusampur gi Mekedi gi Anouba Manipur gi governor na ahanbo oina District ki Khongsat oina Chusampur lakpada CSO singa unabagi khudong saba PV bagi dama district administration mu thagat phongtorakli. Amaromdana MLA Paulilan gi mathata case file tawkhre. Zaribam gi Zakurador gi angang yauna puna miyoi taruk ki militants na pharaga tamthina hatkiba thawdo du Saikot Kendra gi MLA Paulilan hawkipna laman khumbani han phongdoki badu gi mayukta oripok apun muloki president Soram Tikendra na petitioner oiraga ngang Imphal West ki CGM da criminal case ma file tokre hiramasi gi matang advocate Manoranjan Sharma na thawdo aduga mari lena police ta FIR launch tawna bhaijabada tadabadagi court ki wakat asi thangalakibani court ki order matung ina thawdo asigi matang na phanglakpa investigation report singa du khangmangam lagane kariguma investigation asi chatharamdrabadi maduda court na kari karamba order pirakadagi hebadu yengmina batari hena phongdokhi Makasa tharak poina to papawmana Kangla Pawgi editorial myamna thamjagi Landarakli basing Laksilabadi wathoki warusin purakpa ngamani State asigi Anouba governor oina wasak lokraba Ajay Kumar Bala na Manipur gi hausuk oiriba security gi matangda review meeting pangthoki baduna Kuki singna loikham naidaba irang satharakli basigi warusin purakna ba honabada sauna mating oiragani haibagi thajabale Security meeting aduda maru oina law and order gi phibam amadi border area da akhanaba miyeng thamlaga khanaki Maduga iroinana Manipur gi mausagi tangdu laitaba phibam hanjilangna thabak thoram singamadi coordination laina thabak pangthoknaba khanakhiba duda status the violence thokaliba miscreantsing NSA da phajananaba DGP da khangankhiba singaduna irang laksinanaba karigumba kharadi uba phanglagani Governor Ajay Kumar Bala na siya logduna pangthokhiba unified command gi phibam aduda status da hauji ori security gi phibam yamna kupna review tokhi Central Armed Police Force ki makok thongbu official kaya yauna pangthokiba review meeting aduda Thakun helaglab irang asi lusinanaba lamentuen bisungna miyamna khudong thiba thonana bu khonariba singi mathakta sahi ama kariguma makhalamati trial sathadana kaisum sangna phajandunu thambagi mapangal piriba NSA 1980 na singba law singi makhada sab legal action lokhanaba akanwa pokta pikhi adubu lebak thibadi Review meeting adura India government suspension of operations sugi matam loikhre sin Kukizau militant singna sugi ground rule gi wangbada criminal goeba thawong sing sathaduna mitai miyam hatpa madi yung kaina singba mai thabagi thabak singa sigi matangdadi khanabagi wafam press na phangmangamdi adubu haukiba sahi English singa kungo humdogi November kunga mapanda Union Home Ministry amadi state lenga khyawna peace agreement sign tawnakhiba Manipur gi khwaidi gi liba insurgent organization ama oiriba pambaina lusingba UNLF kangbuna 6 fair ground rule khongoine haibigi matana pukhalakhiba haibisi laibak thibani Manipur da hojik thuklibi irang asi haukiba sai English ngani ga kungo humdogi me ahumdagi logi wangwada ngamkhai lana sangsilakhiba sin Kukizau narco terrorist ngamadi shuda laiba Kuki kangluki lalawba singna sugi ground rule thugaiduna laiba sigi apunba saktamna singnaduna landaba horakibani asigumbu lan gi apaba khulai kusu khulai paiba terrorist ngaduna karisu Kangjadaba lamdam asida khundariba Kuki kangluki miyoi singbu
ꯁꯤꯡꯒꯣꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯕꯨ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯑꯣꯏꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯤ ꯆꯤꯟ ꯀꯨꯀꯤ ꯖꯧꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤ ꯊꯤꯑꯣꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯖꯥꯂꯦꯡꯉꯝ ꯁꯦꯝꯕ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯖꯥꯂꯦꯡꯉꯝ ꯐꯥꯏꯜ ꯑꯃꯗꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯀꯣꯇꯨꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄ꯭ꯔꯤꯟ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤꯂꯦꯟ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯐꯣꯡꯅ ꯗꯤꯃꯥꯟ ꯇꯧꯕ ꯂꯩꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯕꯗ ꯌꯥꯎꯕ ꯀꯨꯀꯤ MLA ꯇꯔꯥꯅ ꯂꯩꯉꯥꯛ ꯄꯊꯥꯞꯀꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯐꯣꯡꯅ ꯁꯧꯒꯠꯄ ꯆꯦꯔꯣꯜ ꯊꯣꯛꯄꯗ ꯅꯠꯇꯅ ꯑꯀꯟꯕ ꯈꯨꯜꯂꯥꯎ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯕ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞ ꯑꯃꯗꯤ ꯂꯣꯕꯨ ꯁꯤꯡꯅꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯂꯝꯃꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯥꯜ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯑꯃꯗꯤ ꯌꯣꯡꯂꯩ ꯃꯩꯔꯩ ꯅꯥꯏꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯅ ꯂꯦꯞꯂꯛꯂꯕꯗꯤ ꯂꯩꯉꯥꯛꯇꯒꯤ ꯍꯦꯟꯅ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯛꯀꯗꯕ ꯂꯩꯕꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯕꯨ ꯍꯥꯟꯅ ꯂꯥꯛꯁꯤꯜꯂꯕꯗꯤ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯥꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯣꯏꯅ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯥꯊꯣꯛ ꯊꯣꯛꯂꯛꯅꯕ ꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯔꯈꯨꯜ ꯃꯄꯨꯝ ꯚꯤꯂꯦꯖꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯃꯤꯑꯣꯏ 10 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ ꯁꯤꯔꯨꯏ ꯕꯥꯎꯟꯗꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯄꯨꯝ ꯚꯤꯂꯦꯖꯇ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯃꯤꯑꯣꯏ 10 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯆꯍꯤ 9ꯗꯒꯤꯅ 13ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯕꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯄꯊꯥꯞ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯣꯏꯔꯥꯡ ꯁꯥꯏꯠꯇ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯄꯣꯏꯟꯠ 10ꯒꯤ ꯏꯪꯈꯣꯜ ꯑꯃ ꯌꯣꯟꯖꯔꯤ ꯑꯄꯥꯝꯕꯁꯤꯡꯅ ꯑꯃꯁꯨꯡ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯊꯨꯕꯗ ꯍꯥꯏꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8413017099 ꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ